Hairang Leirang Channel na mayamgidamakta pujarakliba Brahmagi Pungawari Achauba Thengu Mamangayda nga phaba nupa ama mahaki nupiga loinana laiminarami. Makhoigi masak matau phajarabi mistress youngest kaubi machanupi ama lairami. Mamanadi machanupi tu yamna pamna nungsina taujarami adubu mapanadi nupinina khoidaba khara watlami. Nongma nga phaba matai manauna hi ama tongladuna nga phaba chatlami. Adubu phana kuiraba phauba nga phaba nupa adu nga amata pharamde. Aduna nupa adu khoidau sauningba ama poklami. Amarongda magi nupi adusu machanupigi pijanaba nga amata phadabaduda langtaknaba ama poklami. Adubu mamai thangdadi nga ama pharami. Masida magi nupina harauraduna nga asi machanupigi oihalasi yolaroi haina laurami. Mathangda nga amasu amuk pharami. Madudasu magi nupina nga asi mistress youngest ki oihalani hairami. Nga anidu pharaba matungda atopa nga amasu amuk pharami. Masidasu magi nupina nga asimasu machanupigi thamlani haina laurami. Masida magi nupana sauraduna nauduna magi nupida kalami amasung samudrada haithaduna takhirami. Aduga achauba thengu ama onkhirami. Nga phaba nupadunadi mahak iraknakrabani haina khalami. Mahakna magi mayum yaurabada magi nupidi samudrada iraknakre hairami. Mi khudingmakna nga phaba nupadugi laibak thiba thaudok adugidamak nungairamde. Matam khara leiraba matungda nga phaba nupaduna atopa nupi ama luhongge haina khalami. Mahakna ahal oirabi jadu haibi amabu magi nupi oina laurami. Nupi asi lukrabini magi machanupi ama lairami. Machanupi asi yamna sauganba amasung mamai isam samba yamna thiba nupi macha ama oirami. Mama machana mistress youngest pu kalaklami maramdi mistress youngest ti yamna masak matau phajabi amasung yamna thaujal haibi nupi ama oirami. Makhoina mangonda yumgi thabak khudingmak suhalami. Nga phaba nupadunasu apokpa machanupidubu luna taubiramde. Magi nupi amasung oktabi machanupiduna haiba wana hena khoidana tarami. Nongma nungthilama mistress youngest mathwai yamna nungairamde. Mahakna mayumdagi thoraktuna samudra mapanda chatlami. Mahak samudra mapanduda phamlaga thamoi kaiba makhai kaplami. Kapna kapna samudra lomda yengthokkibada achauba thengu amana mana lairiba maikei adomda iroiduna lakpadu urami. Mahakna thengu adubu mahaki mama oiramgani haina khalami amasung makhutna thengu dubu laukhatlami. Thengu adu wadi ngangba ngamlamde adubu mistress youngest na tauribaduda yamna penjarami. Numit adudagi mistress youngest na nungtigi nungthilda samudra mapanda laktuna thengu aduga numit tadriba phauba laiminarami. Numit kharanigi matungda poktabi mama machaduna mistress youngest na harauna laiba uba amasung nungthil khudingi mayumdagi thokkibadu urami. Maram aduna makhoina magi matung inaduna samudra khongbanda chatlami.
ꯑꯃꯁꯨꯡ ꯌꯪꯒꯦꯁꯅ ꯐꯝꯗꯨꯅ ꯊꯦꯡꯒꯨꯒ ꯋꯥꯔꯤ ꯁꯥꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯪꯒꯦꯁꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯗꯦ, ꯑꯗꯨꯅ ꯅꯨꯡꯊꯤꯜꯗ ꯅꯨꯡꯇꯤꯒꯤ ꯆꯠꯇꯨꯅ ꯊꯦꯡꯒꯨꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯄꯣꯛꯇꯕꯤ ꯃꯃꯥꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯑꯀꯪꯕ ꯗꯕꯜ ꯔꯣꯇꯤ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯍꯥꯛꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯅꯥꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯦꯠꯂꯣꯝꯗ ꯑꯃꯨꯛ ꯑꯣꯏꯔꯣꯝꯗ ꯑꯃꯨꯛ ꯌꯥꯑꯣꯟꯕꯗ ꯑꯀꯪꯕ ꯗꯕꯜ ꯔꯣꯇꯤꯗꯨꯗ ꯅꯟꯊꯦꯛꯄꯗꯨꯗ ꯀ꯭ꯔꯦꯛ ꯀ꯭ꯔꯦꯛ ꯂꯥꯎꯕ ꯃꯈꯣꯜ ꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯁꯔꯨ ꯁꯌꯥꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯦꯛꯇꯣꯔ ꯃꯥꯜꯂꯤ꯫ ꯌꯥꯑꯣꯟꯕ ꯌꯥꯇꯥꯕꯗ ꯀ꯭ꯔꯦꯛ ꯀ꯭ꯔꯦꯛ ꯂꯥꯎꯔꯤ꯫" ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯅꯨꯡꯁꯥ ꯊꯤꯔꯗꯨꯅ ꯈꯨꯗꯛꯇ ꯃꯥꯏꯕ ꯀꯧꯕ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯥꯏꯕ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯂꯥꯛꯂꯕꯗ ꯅꯥꯁꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯅ ꯃꯥꯏꯕꯗ ꯃꯥꯒꯤ ꯑꯔꯣꯟꯕ ꯑꯗꯨꯒꯤꯗꯃꯛ ꯁꯦꯜ ꯄꯤꯖꯔꯝꯃꯤ꯫ ꯃꯥꯏꯕꯅ ꯑꯅꯥꯕ ꯑꯗꯨ ꯀꯨꯞꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯝꯃꯤ, "ꯑꯅꯥꯕ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯕ ꯑꯅꯥꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤ ꯐꯍꯟꯕ ꯉꯝꯒꯅꯤ꯫ ꯑꯅꯥꯕꯁꯤ ꯊꯦꯡꯒꯨ ꯑꯊꯣꯡꯕ ꯁꯥꯗꯣꯡ ꯑꯗꯨ ꯄꯤꯖꯔꯕꯗꯤ ꯃꯇꯝ ꯆꯪꯗꯅ ꯐꯕ ꯉꯝꯒꯅꯤ꯫" ꯃꯗꯨ ꯇꯥꯕꯗ ꯑꯅꯥꯕꯗꯨ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯝꯃꯤ꯫ "ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ꯫ ꯑꯆꯧꯕ ꯊꯦꯡꯒꯨ ꯑꯃ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯇꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯅ ꯆꯠꯄꯤꯗꯨꯅ ꯊꯦꯡꯒꯨ ꯑꯗꯨ ꯐꯥꯕꯤꯔꯨ꯫" ꯉꯥ ꯐꯥꯕ ꯅꯨꯄꯥꯗꯨꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯅ ꯐꯝꯗꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯊꯦꯡꯒꯨ ꯑꯗꯨꯕꯨ ꯂꯧꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯊꯦꯡꯒꯨ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯅꯥꯕꯒꯤꯗꯃꯛ ꯌꯥꯝꯅ ꯊꯨꯅ ꯊꯣꯡꯉꯨ ꯍꯥꯏꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯅ ꯆꯥꯛꯁꯪꯗ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯕ ꯃꯈꯩ ꯊꯦꯡꯒꯨ ꯑꯗꯨ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤꯗꯃꯛ ꯊꯣꯡꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯑꯋꯥꯕꯅ ꯂꯥꯛꯍꯠꯂꯝꯃꯤ ꯑꯃꯁꯨꯡ ꯊꯦꯡꯒꯨ ꯑꯗꯨ ꯊꯣꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅ ꯆꯣꯛꯊꯔꯝꯃꯤ꯫ ꯊꯦꯡꯒꯨ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯃꯔꯝꯅ ꯑꯦꯟꯁꯥꯡꯗꯨ ꯌꯥꯝꯅ ꯊꯣꯛꯂꯝꯃꯤ꯫ ꯊꯦꯡꯒꯨ ꯊꯣꯡꯕ ꯂꯣꯏꯔꯕꯗ ꯄꯣꯛꯇꯕꯤ ꯃꯃꯥꯗꯨꯅ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, "ꯊꯦꯡꯒꯨ ꯊꯣꯡꯕꯒꯤ ꯃꯅꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯅꯥꯕꯗꯨ ꯐꯍꯜꯂꯤ꯫" ꯃꯗꯨꯗꯒꯤ ꯃꯥꯅ ꯃꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯗꯨꯗ ꯃꯥꯒ ꯂꯣꯏꯅꯅ ꯆꯥꯅꯕ ꯀꯧꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯇꯤ ꯃꯁꯥ ꯉꯝꯗꯕꯅꯤꯅ ꯆꯥꯅꯤꯡꯂꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯌꯪꯒꯦꯁꯇꯤ ꯆꯥꯒꯦꯁꯨ ꯈꯜꯂꯝꯗꯦ, ꯑꯗꯨꯒ ꯆꯥꯁꯨ ꯆꯥꯔꯝꯗꯦ꯫ ꯊꯦꯡꯒꯨ ꯑꯊꯣꯡꯕꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯦꯝꯕꯅꯤꯅ ꯄꯣꯛꯇꯕꯤ ꯃꯃꯥꯗꯨꯅ ꯃꯥꯒꯤ ꯑꯅꯥꯕ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯍꯥꯏꯗꯨꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯁꯥꯔꯗꯨꯅ ꯃꯥꯒꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡꯗ ꯍꯦꯟꯅ ꯐꯩ ꯍꯥꯏꯁꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯊꯣꯡꯕ ꯑꯗꯨ ꯌꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯌꯦꯟꯅꯅꯕ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯆꯪꯗꯨꯅ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯅ ꯊꯦꯡꯒꯨ ꯑꯊꯣꯡꯕꯗꯨ ꯌꯦꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯀꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯝꯃꯤ, "ꯀꯩꯗꯧꯔꯒ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯒꯗꯒꯦ?" ꯃꯗꯨꯗ ꯌꯪꯒꯦꯁꯅ ꯈꯨꯝꯂꯝꯃꯤ, "ꯊꯦꯡꯒꯨ ꯑꯊꯣꯡꯕꯗꯨ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯔꯨꯗꯨꯗꯤ ꯂꯪꯊꯣꯛꯄꯤꯒꯅꯨ, ꯃꯆꯤ ꯑꯃꯗ ꯈꯣꯝꯖꯤꯜꯂꯒ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯩꯍꯥꯛꯅ ꯃꯗꯨꯕꯨ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯆꯈꯤꯒꯦ꯫" ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯍꯥꯛꯅ ꯌꯨꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯊꯦꯡꯒꯨ ꯆꯥꯈꯤꯕꯒꯤ ꯃꯔꯨꯁꯤꯡ ꯑꯗꯨ ꯂꯧꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯊꯣꯡꯒꯤ ꯋꯥꯡꯃꯗ ꯁꯔꯨꯁꯤꯡ ꯑꯗꯨ ꯐꯨꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯋꯥꯁꯛꯂꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯉꯁꯤ ꯐꯨꯝꯂꯤꯕ ꯃꯔꯨꯁꯤꯡ ꯑꯁꯤꯒꯤ
ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯁꯅꯥꯒꯤ ꯑꯃꯁꯨꯡ ꯂꯨꯄꯥꯒꯤ ꯎꯍꯩ ꯄꯥꯟꯗꯨꯅ ꯍꯧꯔꯛꯄ ꯑꯣꯏꯔꯁꯅꯨ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯉꯥ ꯐꯥꯕ ꯅꯨꯄꯥꯗꯨꯒꯤ ꯌꯨꯝꯒꯤ ꯌꯦꯠ ꯊꯪꯕ ꯃꯃꯥꯡꯃꯛꯇꯗ ꯁꯅꯥꯒꯤ ꯑꯃꯁꯨꯡ ꯂꯨꯄꯥꯒꯤ ꯎꯍꯩ ꯄꯥꯟꯕ ꯑꯉꯛꯄ ꯎꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯕꯗꯨꯗ ꯌꯨꯝꯂꯣꯟꯅꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯇꯁꯦꯡꯅꯃꯛ ꯎꯄꯥꯝꯕꯤ ꯑꯁꯤ ꯎꯕꯗ ꯑꯉꯛꯄ ꯑꯃ ꯄꯣꯛꯏ꯫ ꯎꯄꯥꯝꯕꯤ ꯑꯁꯤꯒꯤ ꯎꯁꯥ ꯈꯔꯗꯅ ꯂꯨꯄꯥꯒꯤ ꯎꯍꯩ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯎꯁꯥꯁꯤꯡ ꯑꯗꯨꯗꯅ ꯁꯅꯥꯒꯤ ꯎꯍꯩ ꯄꯥꯜꯂꯝꯃꯤ꯫ ꯌꯨꯝꯂꯣꯟꯅꯕꯁꯤꯡ ꯑꯗꯨꯅ ꯎꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯄꯥꯜꯂꯤꯕ ꯎꯍꯩꯁꯤꯡ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧ ꯁꯥꯃꯨ ꯇꯣꯡꯗꯨꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯎꯄꯥꯝꯕꯤ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯁꯤꯒꯨꯝꯕ ꯂꯋꯥꯏꯒꯤ ꯂꯝ ꯑꯁꯤꯗ ꯁꯅꯥ ꯑꯃꯁꯨꯡ ꯂꯨꯄꯥꯒꯤ ꯎꯍꯩ ꯄꯥꯟꯕ ꯎꯄꯥꯝꯕꯤ ꯑꯁꯤ ꯀꯅꯥꯅ ꯊꯥꯔꯤꯕꯅꯣ?" ꯄꯣꯛꯇꯕꯤ ꯃꯃꯥꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯎꯄꯥꯝꯕꯤ ꯑꯁꯤ ꯊꯥꯖꯕꯅꯤ꯫ ꯅꯆꯥꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯛꯎ꯫" ꯅꯤꯡꯊꯧꯅ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯍꯪꯂꯝꯃꯤ, "ꯎꯄꯥꯝꯕꯤ ꯑꯁꯤ ꯅꯍꯥꯛꯅ ꯊꯥꯕ꯭ꯔꯥ?" "ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯅ ꯊꯥꯖꯕꯅꯤ", ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ꯫ "ꯅꯍꯥꯛꯅ ꯊꯥꯕ ꯑꯣꯏꯔꯕꯗꯤ ꯎꯄꯥꯝꯕꯤ ꯑꯁꯤ ꯀꯥꯔꯒ ꯎꯍꯩꯁꯤꯡ ꯑꯗꯨ ꯍꯦꯛꯂꯛꯎ", ꯅꯤꯡꯊꯧꯅ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯎꯄꯥꯝꯕꯤ ꯑꯗꯨ ꯀꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯔꯕꯁꯨ ꯎꯄꯥꯝꯕꯤ ꯑꯗꯨ ꯀꯥꯗꯨꯅ ꯎꯍꯩꯁꯤꯡ ꯑꯗꯨ ꯍꯦꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ, "ꯎꯄꯥꯝꯕꯤ ꯑꯁꯤ ꯅꯍꯥꯛꯅ ꯊꯥꯕꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ, ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯎꯄꯥꯝꯕꯤ ꯑꯁꯤ ꯑꯁꯦꯡꯕ ꯀꯅꯥꯅ ꯊꯥꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯉꯛꯏ꯫" ꯌꯨꯝꯂꯣꯟꯅꯕꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯎꯄꯥꯝꯕꯤ ꯑꯁꯤ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯅ ꯊꯥꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫" ꯅꯤꯡꯊꯧꯅ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯄꯨ ꯀꯧꯍꯜꯂꯝꯃꯤ ꯑꯗꯨꯒ ꯍꯪꯂꯝꯃꯤ, "ꯎꯄꯥꯝꯕꯤ ꯑꯁꯤ ꯅꯍꯥꯛꯅ ꯊꯥꯕ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯊꯥꯕꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟ ꯎꯠꯂꯨ꯫" ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁ ꯎꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯐꯝꯂꯝꯃꯤ ꯑꯗꯨꯒ ꯋꯥꯁꯛꯂꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯎꯄꯥꯝꯕꯤ ꯑꯁꯤ ꯑꯩꯍꯥꯛꯅ ꯐꯨꯝꯈꯤꯕꯗꯨꯅ ꯍꯧꯔꯛꯄ ꯑꯣꯏꯔꯕꯗꯤ ꯄꯥꯜꯂꯤꯕ ꯎꯍꯩ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯇꯝꯄꯥꯛꯇ ꯇꯥꯕꯤꯔꯛꯎ꯫" ꯎꯍꯩ ꯄꯨꯝꯅꯃꯛ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯀꯤ ꯇꯝꯄꯥꯛꯇ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯄꯦꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯄꯨ ꯁꯥꯃꯨꯗ ꯍꯥꯞꯀꯠꯇꯨꯅ ꯀꯣꯅꯨꯡ ꯇꯥꯟꯅ ꯄꯨꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯄꯣꯛꯇꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯌꯪꯒꯦꯁꯄꯨ ꯅꯤꯡꯊꯧꯅ ꯄꯨꯈꯤꯕꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯧꯔꯤꯕ ꯎꯄꯥꯝꯕꯤ ꯑꯗꯨꯕꯨ ꯌꯥꯟꯊꯠꯂꯝꯃꯤ꯫ ꯊꯥ 4-5 ꯃꯇꯨꯡꯗ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯅꯥꯎꯅꯨꯄꯤꯅ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯄꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯇ ꯃꯈꯣꯏꯅ ꯍꯧꯈꯤꯕ ꯃꯔꯥꯜꯁꯤꯡ ꯑꯗꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯄꯥꯎ ꯊꯥꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯆꯌꯣꯜ ꯈꯔꯗꯪ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯇꯤ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯑꯃꯁꯨꯡ ꯃꯤꯕꯨ ꯌꯥꯝꯅ ꯊꯥꯖꯒꯟꯕ ꯑꯃ ꯑꯣꯏꯕꯅ ꯄꯣꯛꯇꯕꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯈꯣꯏꯕꯨ ꯊꯥꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯄꯥꯝꯗ ꯂꯩꯔꯨꯅꯕ ꯌꯥꯊꯪ ꯂꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯌꯥꯔꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯈꯨꯡꯒꯪꯗꯨꯗ ꯃꯅꯥꯏ ꯃꯁꯜꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯄꯥꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯊꯟꯇ ꯈꯟꯖꯔꯝꯃꯤ, ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯃꯅꯥꯏ ꯃꯁꯜꯒ ꯂꯣꯏꯅꯅ ꯂꯩꯔꯕꯗꯤ ꯌꯥꯝꯅ ꯅꯥꯄꯜ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕ ꯌꯥꯏ꯫ ꯃꯗꯨ ꯃꯍꯥꯛ ꯄꯥꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯥꯕꯨ ꯊꯤꯟꯕ ꯂꯥꯛꯏꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯊꯥ ꯑꯃ ꯂꯩꯔꯒ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯅꯥꯎꯅꯨꯄꯤꯅ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯄꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯥꯕꯨ ꯍꯥꯠꯅꯕ ꯇꯥꯟꯖꯥ ꯑꯃꯗꯤ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ꯫
ꯅꯣꯡꯃ ꯆꯥꯛ ꯆꯥꯕꯒꯤ ꯐꯝꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯗꯨꯅ ꯆꯥꯃꯁ ꯑꯃ ꯆꯥꯛꯁꯪꯒꯤ ꯑꯍꯣꯕ ꯃꯈꯨꯜ ꯑꯃꯗ ꯇꯥꯍꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯅ ꯁꯣꯏꯕꯗꯒꯤ ꯇꯥꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯆꯥꯃꯁ ꯑꯗꯨ ꯈꯨꯝꯒꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯣꯟꯊꯔꯤꯉꯩꯗ ꯃꯃꯥ ꯄꯣꯛꯇꯕꯤꯅ ꯑꯆꯧꯕ ꯈꯥꯡꯖꯥꯎꯗꯒꯤ ꯑꯁꯥꯕ ꯏꯁꯤꯡꯗꯨꯅ ꯃꯊꯛꯇ ꯍꯩꯖꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁ ꯑꯗꯨ ꯎꯆꯦꯛ ꯑꯣꯟꯗꯨꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯌꯧꯔꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯃꯆꯦꯒꯤ ꯐꯤꯖꯣꯜ ꯁꯦꯠꯆꯤꯜꯂꯗꯨꯅ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁ ꯁꯥꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ "ꯅꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤ ꯅꯠꯇꯦ" ꯍꯥꯏꯅ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏꯅ ꯈꯪꯗꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯍꯥꯛ ꯏꯄꯥꯝꯗ ꯂꯩꯔꯤꯉꯩꯗ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯥꯏ ꯊꯣꯛꯂꯨꯔꯦ, ꯑꯗꯨꯗ ꯑꯩꯒꯤ ꯃꯥꯏꯁꯤꯡ ꯑꯁꯤ ꯏꯆꯥꯝ ꯆꯥꯝꯈ꯭ꯔꯤꯕꯅꯤ"꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯆꯤꯡꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯆꯤꯡꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯅꯤꯡꯊꯧꯅ ꯅꯨꯄꯤꯗꯨ ꯎꯕꯗ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ, "ꯃꯃꯥꯏ ꯆꯥꯝꯕꯤ ꯃꯁꯛ ꯊꯤꯕꯤ ꯅꯨꯄꯤꯁꯤꯗꯤ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁ ꯅꯠꯇꯦ, ꯃꯍꯥꯛꯇꯤ ꯊꯔꯣꯒꯨꯝꯅ ꯐꯖꯩ"꯫ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛ ꯂꯩꯖꯥꯎ ꯊꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯨꯔꯦ, ꯃꯗꯨꯗ ꯑꯩꯍꯥꯛꯀꯤ ꯏꯃꯥꯏ ꯑꯁꯤ ꯂꯥꯏ ꯊꯣꯛꯄꯒꯤ ꯃꯐꯝꯁꯤꯡ ꯑꯗꯨꯅ ꯆꯥꯝꯈ꯭ꯔꯤꯕꯅꯤ꯫ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯤꯒꯅꯨ, ꯑꯩꯒꯤ ꯏꯔꯥꯟ ꯅꯠꯇꯦ, ꯁꯥꯊꯤꯕ ꯑꯅꯥꯕ ꯑꯗꯨꯅ ꯊꯣꯛꯍꯟꯈꯤꯕꯅꯤ"꯫ "ꯅꯍꯥꯛ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁ ꯅꯠꯇꯦ", ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ꯫ "ꯅꯍꯥꯛꯀꯤ ꯅꯔꯥꯏꯕꯛ ꯑꯗꯨ ꯌꯥꯝꯅ ꯁꯥꯡꯏ ꯑꯗꯨꯒ ꯊꯤꯁꯨ ꯊꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ"꯫ "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔ ꯃꯥꯜꯂꯦ", ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ꯫ "ꯑꯩꯍꯥꯛ ꯇꯣꯏꯅ ꯀꯞꯇꯨꯅ ꯏꯔꯥꯏꯕꯛ ꯑꯁꯤꯅ ꯂꯩꯃꯥꯏꯗ ꯌꯩꯁꯤꯟꯕꯗꯒꯤ ꯂꯥꯏꯕꯛ ꯑꯁꯤ ꯄꯣꯡꯈꯠꯄꯗꯒꯤ ꯇꯧꯔꯤꯕꯅꯤ"꯫ "ꯑꯗꯨꯕꯨ ꯅꯍꯥꯛ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯇꯤ ꯅꯠꯇꯦ", ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯅꯍꯥꯛꯀꯤ ꯅꯅꯥꯇꯣꯟ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯡꯏ ꯑꯗꯨꯒ ꯊꯤꯁꯨ ꯊꯤ꯫ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯃꯅꯥꯇꯣꯟ ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ"꯫ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯕꯨꯡꯉꯣ, ꯑꯩꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯀꯞꯇꯨꯅꯇ ꯂꯩꯕꯗꯨꯗ ꯑꯩꯒꯤ ꯅꯥꯇꯣꯟ ꯑꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯄꯥꯏꯗꯨꯅ ꯄꯤꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯄꯗ ꯁꯥꯡꯗꯣꯛꯈ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯉꯛꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ"꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯤꯡꯊꯧꯗꯨ ꯏꯆꯤꯡ ꯆꯤꯡꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯇꯤ ꯐꯤ ꯁꯥꯕꯗ ꯑꯉꯛꯄ ꯐꯪꯅ ꯍꯩ꯫ ꯑꯩꯍꯥꯛꯀꯤ ꯁꯦꯠꯅꯕ ꯆꯥꯅꯕ ꯐꯤꯔꯣꯜ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯍꯥꯛꯅ ꯁꯥꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯅꯍꯥꯛ ꯑꯩꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯁꯥꯒꯗꯕꯅꯤ"꯫ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯐꯤ ꯁꯥꯐꯝ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯐꯤ ꯁꯥꯕ ꯍꯩꯇꯕꯅꯤꯅ ꯏꯌꯣꯡ ꯃꯊꯛꯇ ꯐꯝꯗꯨꯅ ꯃꯥꯒꯤ ꯂꯧꯅꯝ ꯁꯥꯖꯠ ꯑꯗꯨꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯁꯥ ꯊꯤꯅ ꯀꯤꯅ ꯂꯩꯔꯝꯃꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯎꯆꯦꯛ ꯑꯣꯟꯈ꯭ꯔꯕꯤ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯅ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯕꯨ ꯉꯥꯛꯄꯤꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯕꯨ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯍꯟꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯎꯆꯦꯛ ꯑꯗꯨꯅ ꯐꯤꯁꯥꯐꯝ ꯀꯥ ꯇꯝꯅ ꯊꯣꯡꯅꯥꯎꯗꯒꯤ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯆꯤꯟꯅ ꯂꯪ ꯆꯤꯡꯗꯨꯅ ꯐꯤ ꯑꯗꯨ ꯑꯉꯛꯄ ꯃꯑꯣꯡꯗ ꯌꯥꯝꯅ ꯐꯖꯅ ꯁꯥꯔꯝꯃꯤ꯫ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯎꯆꯦꯛꯇꯨꯅ ꯇꯧꯔꯤꯕꯗꯨ ꯐꯤ ꯁꯥꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨ ꯐꯤ ꯁꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯇꯔꯦꯡ ꯌꯣꯠꯅ ꯊꯥꯔꯝꯃꯤ ꯑꯃꯁꯨꯡ ꯄꯥꯟꯗꯨꯅ ꯎꯆꯦꯛꯇꯨ ꯁꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯤꯕ ꯎꯆꯦꯛ ꯑꯗꯨ ꯂꯧꯈꯠꯂꯝꯃꯤ ꯑꯗꯨꯒ ꯆꯥꯛꯊꯣꯡꯁꯪꯗ ꯄꯨꯖꯥꯔꯤ ꯀꯧꯗꯨꯅ ꯎꯆꯦꯛ ꯑꯗꯨ ꯌꯥꯏꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯅꯤꯡꯊꯧꯅ ꯐꯤ ꯁꯥꯐꯝ ꯀꯥꯗ ꯆꯪꯂꯛꯄꯗ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ ꯑꯁꯥꯕ ꯐꯤ ꯑꯗꯨ ꯎꯠꯂꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯑꯩꯅ ꯐꯤ ꯁꯥꯔꯤꯉꯩ ꯑꯉꯧꯕ ꯎꯆꯦꯛ ꯑꯃ ꯂꯥꯛꯇꯨꯅ ꯑꯄꯟꯕ ꯄꯤꯔꯝꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯐꯖꯔꯝꯒꯗꯕꯅꯤ"꯫ ꯅꯤꯡꯊꯧꯗꯨꯅ ꯐꯤꯗꯨ ꯌꯦꯡꯂꯝꯃꯤ ꯑꯃꯁꯨꯡ ꯃꯕꯨꯛꯅꯤꯡꯗ ꯐꯖꯩ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨ
ꯂꯧꯅꯝ ꯆꯥꯎꯕꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯗꯤ ꯆꯤꯡꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯆꯥꯛꯆꯥꯐꯝꯗ ꯆꯥꯛ ꯆꯥꯅꯕ ꯐꯝꯊꯔꯛꯄꯗ ꯃꯅꯥꯏꯅ ꯑꯌꯥꯏꯕ ꯎꯆꯦꯛ ꯑꯗꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯐꯤ ꯁꯥꯔꯤꯉꯩ ꯑꯄꯟꯕ ꯄꯤ ꯍꯥꯏꯕ ꯎꯆꯦꯛ ꯑꯗꯨ ꯃꯁꯤꯅꯤ꯫ ꯑꯩꯅ ꯍꯥꯠꯇꯣꯛꯂꯒ ꯏꯕꯨꯡꯉꯣꯒꯤꯗꯃꯛ ꯊꯑꯣꯏꯅ ꯆꯥꯅꯅꯕ ꯌꯥꯏꯊꯣꯛꯍꯟꯕꯅꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯎꯆꯦꯛ ꯑꯁꯤꯕꯨ ꯍꯥꯠꯇꯨꯅ ꯑꯩꯗꯤ ꯆꯥꯗꯦ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏꯗ ꯑꯌꯥꯏꯕ ꯎꯆꯦꯛ ꯑꯗꯨ ꯄꯨꯊꯣꯛꯈꯤꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯃꯅꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯎꯆꯦꯛ ꯑꯌꯥꯏꯕ ꯄꯤꯁꯤꯜꯂꯨꯕꯗꯨ ꯆꯨꯝꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯗꯨ ꯆꯥꯕ ꯅꯠꯇ꯭ꯔꯒ ꯍꯨꯟꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯆꯥꯛꯁꯪꯒꯤ ꯋꯥꯡꯃꯗ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯑꯆꯧꯕ ꯎꯄꯥꯝꯕꯤ ꯑꯣꯏꯅ ꯎꯆꯦꯛ ꯐꯨꯝꯈꯤꯕ ꯃꯐꯝꯗꯨꯗ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅꯗꯤ ꯎꯄꯥꯝꯕꯤ ꯑꯗꯨ ꯎꯕꯗ ꯆꯤꯡꯅꯕ ꯄꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯅꯨꯃꯤꯠ ꯆꯨꯞꯄ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅꯗꯤ ꯎꯄꯥꯝꯕꯤ ꯑꯁꯤ ꯀꯝꯗꯧꯅ ꯃꯐꯝ ꯑꯁꯤꯗ ꯍꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯅꯕ ꯇꯧꯔꯝꯗꯦ꯫ ꯃꯤꯅꯥꯏ ꯑꯗꯨꯅ ꯍꯧꯈꯤꯕ ꯑꯍꯤꯡꯗ ꯎꯆꯦꯛ ꯐꯨꯝꯂꯝꯕ ꯃꯐꯝꯗꯨꯗ ꯑꯆꯧꯕ ꯎꯄꯥꯝꯕꯤ ꯑꯃ ꯍꯧꯒꯠꯂꯛꯄ ꯑꯗꯨ ꯎꯆꯦꯛ ꯑꯗꯨꯒ ꯎꯄꯥꯝꯕꯤ ꯑꯗꯨꯒꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯈꯔꯗꯤ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯔꯥꯅꯤꯗꯨ ꯀꯤꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯍꯅꯨꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯅ ꯀꯣꯅꯨꯡꯒꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯁꯤꯡ ꯌꯣꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯤꯡ ꯑꯗꯨ ꯌꯣꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯑꯆꯧꯕ ꯎꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯄꯣꯊꯥꯔꯝꯃꯤ ꯑꯃꯁꯨꯡ ꯑꯆꯧꯕ ꯎꯍꯩ ꯑꯃ ꯎꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯀꯦꯜꯂꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯇꯝꯄꯥꯛꯇ ꯇꯥꯔꯝꯃꯤ꯫ ꯑꯆꯧꯕ ꯎꯍꯩ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯛꯇ ꯇꯥꯔꯛꯇꯕꯗꯨ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯍꯔꯥꯎꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯍꯩꯗꯨ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯆꯥꯔꯨꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯨꯝ ꯌꯧꯔꯒꯗꯤ ꯎꯍꯩꯗꯨ ꯃꯨꯟꯕ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯆꯥꯔꯝꯗꯦ꯫ ꯍꯅꯨꯕꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯂꯩꯕꯥꯛꯀꯤ ꯄꯥꯇ꯭ꯔ ꯑꯃꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯨꯜꯍꯟꯅꯕꯒꯤꯗꯃꯛ ꯊꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯅꯨꯕ ꯍꯅꯨꯕꯤ ꯃꯇꯩ ꯃꯅꯥꯎꯅ ꯁꯤꯡ ꯈꯣꯝꯖꯤꯟꯕ ꯆꯠꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯑꯉꯛꯄ ꯃꯑꯣꯡ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯆꯥꯛꯁꯨ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯛꯈꯪꯗꯕ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤ ꯃꯊꯪ ꯑꯌꯨꯛꯇꯁꯨ ꯉꯔꯥꯡꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯝꯃꯤ꯫ ꯍꯌꯦꯡꯗꯤ ꯑꯉꯛꯄꯁꯤ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯪꯅꯅꯕ ꯊꯧꯔꯥꯡ ꯑꯃ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯅꯨꯃꯤꯗꯥꯡꯗꯨꯗ ꯍꯅꯨꯕꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯒꯗꯕ ꯋꯥꯠꯂꯤꯉꯩꯗ ꯍꯅꯨꯕꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯣꯟꯅ ꯈꯨꯅꯤꯡꯅ ꯊꯤꯜꯂꯗꯨꯅ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯒ ꯂꯥꯎꯅ ꯍꯥꯏꯔꯝꯃꯤ, ꯑꯇꯟꯕ ꯅꯨꯄꯤ ꯍꯧꯒꯠꯂꯣ, ꯁꯤꯡ ꯌꯥꯝꯅ ꯈꯣꯝꯖꯤꯟꯅꯅꯕ ꯑꯩꯈꯣꯏ ꯉꯔꯥꯡꯗꯒꯤ ꯍꯦꯟꯅ ꯉꯟꯅ ꯆꯠꯁꯤ꯫ ꯍꯅꯨꯕꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯈꯪꯂꯗꯨꯅ ꯂꯥꯎꯅ ꯈꯨꯝꯂꯛꯏ, ꯅꯪꯅꯤ ꯑꯇꯟꯕ ꯅꯨꯄꯥꯗꯤ, ꯑꯩꯗꯤ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯃꯈꯣꯏꯅ ꯃꯌꯨꯝꯗꯨꯗꯒꯤ ꯂꯥꯎꯔꯗꯨꯅ ꯈꯠꯅ ꯁꯤꯟꯅꯔꯗꯨꯅ ꯁꯤꯡ ꯈꯣꯝꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯂꯝꯕꯤꯗ ꯃꯇꯝ ꯈꯔ ꯆꯠꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯆꯪꯂꯛꯇꯨꯅ ꯊꯣꯡꯗ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯊꯣꯔꯛꯂꯕꯗ ꯃꯈꯣꯏꯅ ꯂꯩꯕꯥꯛꯀꯤ ꯄꯥꯇ꯭ꯔꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯄ ꯎꯔꯝꯃꯤ ꯑꯗꯨꯒ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯎꯍꯩꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯄꯤꯅꯤ꯫ ꯍꯅꯨꯕꯒꯤ ꯅꯨꯄꯤꯗꯨꯅ ꯂꯣꯟꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯃꯍꯥꯛꯄꯨ ꯀꯝꯗꯧꯅ ꯐꯥꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯪꯏ꯫ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯐꯅꯦꯛ ꯑꯃ ꯂꯧꯔꯗꯨꯅ ꯄꯥꯇ꯭ꯔꯗꯨꯗ ꯄꯥꯛꯅ ꯁꯟꯗꯣꯛꯇꯨꯅ ꯀꯨꯞꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯇ꯭ꯔꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯝꯃꯤ, ꯑꯄꯤꯛꯄ ꯎꯍꯩꯗꯒꯤ
ꯊꯣꯔꯛꯄ ꯃꯤꯗꯨ ꯀꯤꯔꯗꯨꯅ ꯂꯩꯕꯥꯛꯀꯤ ꯄꯥꯇ꯭ꯔꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯃꯥꯒꯤ ꯐꯅꯦꯛꯇꯨꯅ ꯎꯍꯩꯗꯒꯤ ꯊꯣꯔꯛꯄ ꯃꯤꯗꯨꯒꯤ ꯃꯊꯛꯇ ꯂꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯅꯨꯄꯤ ꯑꯗꯨ ꯃꯁꯛ ꯈꯪꯂꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤꯅꯤ꯫ ꯅꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯒꯅꯤ꯫" ꯑꯍꯥꯟꯕꯗ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯌꯥꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯥꯒꯤ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯕꯗꯨ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯎꯅꯤꯡꯂꯛꯄꯗꯒꯤ ꯆꯠꯁꯤ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯒ ꯑꯉꯝꯕꯁꯤꯡꯒ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯔꯤꯉꯩꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯀ ꯂꯣꯏꯅꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯄꯨ ꯑꯃꯨꯛ ꯍꯟꯅ ꯎꯕꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯍꯥꯛ ꯂꯥꯛꯄꯗ ꯅꯤꯡꯊꯧꯗꯤ ꯑꯉꯛꯄ ꯇꯧꯔꯝꯗꯦ, ꯃꯔꯝꯗꯤ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯧꯅꯝ ꯆꯥꯎꯕꯤ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ "ꯑꯩꯍꯥꯛ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯅꯤ", ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯂꯧꯅꯝ ꯇꯧꯕ ꯍꯦꯂꯣꯏ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯖꯥꯗꯨ ꯇꯧꯗꯨꯅ ꯃꯍꯥꯛ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯅꯤ ꯍꯥꯏꯔꯤꯕꯅꯤ꯫ "ꯃꯍꯥꯛ ꯑꯁꯦꯡꯕ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯅꯤ", ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯄꯨ ꯀꯔꯝꯅ ꯐꯪꯕ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ "ꯇꯥꯅꯤꯡꯗꯕ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯋꯥꯅꯤ", ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯂꯥꯎꯔꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯅ ꯅꯤꯡꯊꯧꯗ ꯀꯝꯗꯧꯅ ꯃꯍꯥꯛ ꯎꯆꯦꯛ ꯑꯣꯏꯔꯛꯄ, ꯎꯆꯦꯛꯇꯒꯤ ꯑꯃꯨꯛ ꯎꯍꯩꯗꯒꯤ ꯊꯣꯔꯛꯄ ꯅꯨꯄꯤ ꯑꯣꯏꯔꯛꯄ ꯍꯥꯏꯕ ꯑꯗꯨ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯗ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯔꯝꯃꯤ꯫ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏ ꯋꯥꯌꯦꯜ ꯇꯧꯗꯨꯅ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯇꯧꯕ ꯄꯥꯝꯃꯤ꯫ ꯍꯧꯖꯤꯛ ꯂꯥꯏ ꯋꯥꯌꯦꯜꯒꯤ ꯕꯤꯆꯥꯔ ꯇꯧꯅꯕꯒꯤꯗꯃꯛ ꯈꯠꯅꯔꯤꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯊꯥꯡ ꯑꯃꯃꯝ ꯄꯤꯔꯒ ꯌꯥꯟꯅꯗꯨꯅ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯇꯧꯕ ꯇꯥꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯋꯥꯀꯠꯂꯨꯔꯤꯕ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯅ ꯎꯒꯤ ꯊꯥꯡ ꯄꯥꯏꯒꯅꯤ ꯑꯗꯨꯒ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯌꯣꯠꯀꯤ ꯊꯥꯡ ꯄꯥꯏꯗꯨꯅ ꯌꯥꯟꯅꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯀꯠꯂꯤꯕ ꯃꯤꯁꯤꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯎꯒꯤ ꯊꯥꯡ ꯄꯥꯏꯔꯕꯁꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯂꯥꯏ ꯌꯦꯡꯂꯛꯄ ꯇꯥꯔꯨꯔꯕꯗꯤ ꯊꯥꯖꯗꯕ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯌꯣꯠꯀꯤ ꯊꯥꯡꯗꯨꯅꯗꯤ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯄꯨ ꯈꯨꯠꯌꯥꯟ ꯑꯃꯨꯛꯇ ꯌꯥꯟꯊꯠꯇꯨꯅ ꯍꯥꯠꯄ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯝꯅꯥꯏꯕꯁꯤꯡꯅ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨ ꯂꯧꯅꯝ ꯍꯩꯕꯤ ꯃꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯃꯗꯤ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯄꯨ ꯑꯗꯨꯒꯨꯝꯕ ꯋꯥꯌꯦꯜ ꯑꯗꯨꯗ ꯃꯥꯏꯊꯤꯕ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ? ꯅꯤꯡꯊꯧꯅ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤꯅ ꯅꯤꯌꯣꯝ ꯆꯨꯝꯃꯤ ꯍꯥꯏꯅ ꯗꯥꯕꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯊꯥꯡ ꯑꯅꯤ ꯄꯨꯔꯛꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯎꯒꯤ ꯊꯥꯡ ꯑꯃꯅ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯇ ꯃꯁꯥꯕꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯃꯥꯟ ꯇꯧꯅꯕ ꯄꯤꯔꯝꯃꯤ꯫ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯅ ꯃꯍꯥꯛꯀꯤ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯕꯨ ꯃꯥꯌꯣꯛ ꯌꯥꯅꯕ ꯊꯥꯡ ꯑꯗꯨ ꯋꯥꯁꯛꯀ ꯂꯣꯏꯅꯅ ꯂꯧꯔꯝꯃꯤ꯫ "ꯑꯩꯅ ꯑꯁꯦꯡꯕ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁ ꯑꯣꯏꯔꯕꯗꯤ ꯏꯅꯥꯎꯅꯨꯄꯤꯒꯤ ꯌꯣꯠꯀꯤ ꯊꯥꯡ ꯑꯁꯤ ꯑꯩꯉꯣꯟꯗ ꯆꯪꯗꯕ ꯑꯣꯏꯍꯟꯕꯤꯌꯨ꯫" ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯣꯠꯀꯤ ꯊꯥꯡ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯌꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯇꯤ ꯀꯔꯤꯃꯠꯇ ꯆꯪꯂꯝꯗꯦ꯫ ꯌꯣꯠꯀꯤ ꯊꯥꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯊꯦꯡꯕꯗ ꯊꯣꯠꯄ ꯄꯣꯠꯅ ꯊꯦꯡꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁꯅ ꯑꯃꯨꯛ ꯃꯥꯒꯤ ꯎꯒꯤ ꯊꯥꯡ ꯑꯗꯨꯅ ꯄꯣꯛꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯒꯤ ꯃꯉꯛ ꯇꯝꯅ ꯌꯥꯟꯕꯗ ꯃꯉꯛꯇꯨ ꯀꯦꯜꯂꯝꯃꯤ꯫ ꯑꯁꯦꯡꯕ ꯈꯪꯂꯕꯗ ꯅꯤꯡꯊꯧꯅ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯗꯨꯕꯨ ꯃꯆꯥ ꯁꯤꯕꯒꯤ ꯑꯋꯥꯕꯁꯤ ꯈꯪꯁꯅꯨ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯤꯁꯇ꯭ꯔꯦꯁ ꯌꯪꯒꯦꯁ ꯅꯤꯡꯊꯧꯗ ꯃꯥꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯃꯇꯨꯞ ꯀꯌꯥꯃꯔꯨꯝ ꯊꯣꯛꯅ ꯀꯛꯊꯠꯂꯝꯃꯤ
ꯑꯃꯁꯨꯡ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯇꯨꯅ ꯑꯆꯥꯔ ꯁꯦꯝꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯃꯁꯥꯃꯛꯅ ꯁꯦꯝꯖꯕ ꯉꯥꯒꯤ ꯑꯆꯥꯔ ꯑꯃ ꯈꯨꯗꯣꯜ ꯑꯣꯏꯅ ꯊꯥꯈꯤꯔꯝꯃꯤ꯫ ꯄꯣꯛꯇꯕꯤ ꯃꯃꯥꯗꯨꯅ ꯅꯤꯡꯊꯧꯅ ꯈꯨꯗꯣꯜꯗꯨ ꯄꯤꯔꯛꯄꯗ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯉꯥꯒꯤ ꯑꯆꯥꯔ ꯆꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯉꯥꯡꯗꯨꯅ ꯆꯥꯃꯁ ꯑꯃꯒꯤ ꯃꯇꯨꯡꯗ ꯆꯥꯃꯁ ꯑꯃ ꯀꯣꯠꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯁꯥꯎꯔꯗꯨꯅ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯆꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯄꯣꯛꯇꯕꯤ ꯃꯃꯥꯗꯨꯅ ꯆꯥꯃꯁꯇꯨꯅ ꯄꯥꯇ꯭ꯔꯗꯨꯗꯒꯤ ꯃꯇꯨꯝ ꯑꯃꯨꯛ ꯂꯧꯈꯠꯂꯝꯃꯤ ꯑꯗꯨꯒ ꯏꯊꯛ ꯊꯛꯀꯠꯅ ꯂꯥꯎꯔꯝꯃꯤ, "ꯌꯦꯡꯉꯨꯅꯦ, ꯃꯁꯤꯗꯤ ꯃꯥꯒꯤ ꯈꯨꯠꯁꯥꯅꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠꯅꯤ꯫ ꯂꯥꯡꯒꯅꯨ ꯃꯄꯨꯔꯣꯏꯕꯗꯨꯅ, ꯆꯥꯗꯨꯝ ꯆꯥꯎ꯫" ꯅꯨꯄꯤꯗꯨꯅ ꯑꯇꯣꯞꯄ ꯃꯇꯨꯝ ꯑꯃꯃꯨꯛ ꯂꯧꯈꯠꯂꯝꯃꯤ ꯑꯗꯨꯒ ꯂꯥꯎꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯌꯦꯡꯉꯨꯅꯦ, ꯃꯁꯤꯗꯤ ꯃꯥꯒꯤ ꯃꯈꯣꯡꯅꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯈꯣꯡꯅꯤ꯫ ꯂꯥꯡꯒꯅꯨ꯫" ꯁꯥꯎꯔꯕ ꯃꯄꯨꯔꯣꯏꯕꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯆꯥꯗꯨꯝ ꯆꯥꯎ꯫" ꯅꯨꯄꯤꯗꯨꯅ ꯄꯥꯇ꯭ꯔꯗꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯇ꯭ꯔꯗꯨꯒꯤ ꯃꯅꯤꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯏꯆꯥꯝ ꯆꯥꯝꯕ ꯃꯃꯥꯏꯗꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯀꯞꯂꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ, ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ꯫" ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯈꯪꯁꯥꯎ ꯁꯥꯎꯔꯗꯨꯅ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯐꯨꯔꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫